Ngarang Bishnupur District ki manung channa leiba Wangoo Naran Chinglak Lamlong da Nongmei Kaptuna Meeoi among Waraklamba ado lona thingkhraba lalhoulup Preepak da Chathakhibani Haina lalhoulup asigi Publicity and Propaganda ge Publicity Officer Mangal Khuman na thadorakpa cherol amana Khanghallakli cherol asina hai ngarang lalhoulup asina makhong da Nongmei Kaptuna Warakhiba Meeoi adude Wakaital Thongnau Zam Laikai dege Mani Gopal amasong Mainam Ongbe Nolini gi machanupa Mainam Avi Chahini Fune Mainam Avi Hariba Meeoi asina lalhoulup asigi ming sizina duna biyam dagi sankhai thumkhai tawrambagi damak chairak ase pibane mahak tha asigi manga da Preepak ki Special Task Force 1 na farba matungda Task Force asigi custody da thamduna wahang pahong chathaba aduda mahak mafam kaya dage Preepak ki ming sizina duna sel khairamba Meeoi ni haiba khangbangam mahaki ngakpi phamthok traba paral asigi damak ngarang mahaki yet thangba khongda Nongmei Kaptuna Warakhibane Matungda amuk hana party ki mayokta thabak tawraklabade ngasi mahakna phangliba chairak asidagi hena kanba chairak pigani haire makhata na wahang pahong chathabada abiga loinana senkhai thumkhai chathaminaramba Meeoi kharagi maming amade laifam khangle Meeoi sing ase numit manga diki manungda party da changjarakadabane karigumba piriba matam ase fawbugi manungda changjarakrabade avida piriba chairak asidagi hena kanba chairak pigani haina so cherol asina makhata na phongdorakle